Textile sector da thabak tawriba singi wakhal lawsing amadi khutsa haiba hangat nabagi scheme ama oiriba Samarth scheme gi matang da numit yankai ni chathagadaba training program ama Imphal West ki lamboi khongnang khong da leiba Apparel and Garment Making Center da hawkre Imphal da miyoi lak manga rom engage tawba yaba textile park ama thamnaba thorang leire textile park asigi project develop Haina Manipur Laingaki Textiles Commerce Industry Additional Chief Secretary Anurag Bajpai na lauthokre. Directorate of Handloom and Textiles Manipur na sinduna pangthokliba training hawdokpagi thawramaduda Anurag na makhatana status giching amadi tamda lairiba miyoi chada taraga manga dagi kun fawba fishalon sagi thabak tamayon shili. Status gi oina so handloom amadi handicraft sector na sted GDP gi maru oiba saruk ama oiri fiba masida status gi handloom amadi handicraft sector asi fagat hanabagi tangai fadaba ma leiri haiki status ida mega cluster apun me handloom cluster development program kuntra ga manga chathari haiba wafum additional chief secretary asina thamladuna program asigi cluster development executive singna status gi hanadagi leijariba handloom gi design amadi motif sing asi khare semtoklaga anoba design Puthoktuna local consumption khakta natana national amadi international market capture tawba changi matam maduda Prime Minister Narendra Modi na thamliba leibaga sigi khutsa haiba fisalon sa tawriba singi income asi double dagi triple fawba hankat hanbagi pandamadu fangba ngamgani haiki Amaromda nauna thamgadawriba textile park asida weaver amadi artisan lak manga rom engage tawduna makoina puthokadawriba product sing asigi mapung faba assembly line thamduna organized sector da purakna bahotnagani haiba wafamsu Anurag na phongdoki I am trying to bring all these changes which carries our weavers who are working at present in the informal sector. We are trying to take them to the formal sector, organized sector. As long as we continue to remain in informal sectors, we will not be in position to earn what it should be. At present, if we see Manipur, a large section of this society is in weaving, be it valley or hills. And therefore, this sector, handloom sector, handicraft sector is the one of the most important sector in the state's economy which contributes to the GDP. Therefore, there is a need to look after this sector. Training hawdokpagi thawramaduda sarugya khiba handloom and textile directorate ki director E Jitenna Samarth scheme gi makhad kumjali singani taragama panda Union Textile Ministry amadi state government ga MOU ama sign tawduna lamdam asida lairiba weaver amadi artisan lising taragamanga training piba haina yana khibani adubu ministry gi maikai digi thamlakliba norms amadi condition na maram oiraga training program asi pangthokpa ngamdana lakpani adubu kumja lisingani kungamari gi November thada review meeting ama pangthoktuna state laingak na thengnariba khudong chadaba sing adu thamki Loinana Ministry asigi Joint Secretary na state asigi on resource tagi haiba training program asi pangthokpa haina khanghalaki training program asi tongan ba center marida kauna garment making amadi hand dyeing gi matangda khankatlaba weaver amadi artisan chamnga humfutara mathoida training pigani training program hawdokpa aduda tongan ba district singi cluster development program gi makhada CDE amadi designer singna puthokpa anoba handloom amadi handicraft ki design sing utki हाने की ट्रेडिशन मोटिव सिंग से साबदा नुमित तरानी चंगबसे हौजिति नुमिनिनी द साबा कमाय तंग सागदगे हाइबगे टेक्नोलॉजी अपग्रेडेशन से अकोई डेवलप तौब तंगाई फद्रे गवर्नमेंट ध्यान की तो रिसर्च एंड डेवलपमेंट विंग जो डेवलप तौरी तौबदुगी मदुगी काना बा टेक्नोलॉजी तो अकोइना लौबा लौर काना अकोगी वीवर सिंग से मापांग कखल मम चंगे करिगिनो हाइबु अकोगी लोकल कंजम्पशन इज वेरी हाई अदुना मरम वरकाना अकोगी वीवर सिंग असे सस्टेन तौयना हाइबा तारगसु ngasi ग्लोबलाइजेशन की प्लेटफॉर्म जति अकोगी वीवर सिंग असना सारिबो पोचिंग असे अकोगी लोकल कंजम्पशन खक्त नतना मपान चलहंगिबम चंगेबो ओनली देन लेबाक की इकोनॉमी दा एनहांस तौदोरिबनेबो मदुगी दायित्व पनमक सिंगसी आइगी मांगदा लेंक्सिन बिरिबा अकोगी सीडीज एंड डिजाइनर सिंग की रोल से असुके मतिक चावई